hangbaga Manipur gi lambi sing pak sana semba hauragani haina Chief Minister N Birena thajaba pikhrei None district ki tongan ba mafam danga si singning khairak padagi highway asida lambi faunadri lambi sengdokpagi thabak kanna paikhatli amade Meghalaya Chief Minister Cornat ke sangma scrub typhus positive oirak padagi hauzik akan ma jackson thoranga loinana layeng jathari Karamjari Iscom News ki Manipuri pau miyang tabiri bupumna makputaram nokjari haujuk mapung oiba pau Nong hek hangkibaga Manipur gi maru aina tampaki mafam singda lambi gi phibam phatriba asi yenglaga paksanna lambi semba hauragani haujuk lairiba government asina hairiba thabak asi khwaidigi top priority oina thamlei nong hek hangbaga lambi semba khudakta haugani haina Chief Minister N Biren singna laukthokhrei ngasi Chief Minister gi official residence ta pangthokiba pawgi mifam amada handak Manipur da tangkak ahum thokna ising ichau thokiba asina lambi gi phibam aduki matik soksillei maram asina laingak asina mafam amakaktada lambi semba gi tabak hauroi mafam pumna makta lambi semba hauragani masigidama government asida manpower amadi khuchukulai sing matik sana laire phongdokhi Gari masa nanti aigi yang gari pay gari sebab siapa ya? Aidi ada kuaidi kali. Nong ani rak thung di mani koilasa nong thung di bahasa Indonesia. Kujik si koina thabok si haunan ba we are fully equipped and we are fully ready to start to work immediately. Nong hang boga koi mafam amata da doroi mafam soi ba jaga se loina site hoga simultaneously koi project in my solution to koi thongi koi su project ne koi chat ko yaadre koi chat ko yaadre project ko koi thongi khat ani ra kohum thoki bani na madu ki maram na to buni na project me na kitang nung sa saba bang kitang thangi ro top priority ne koi Assam ki assembly da sumaina koi Manipuri language se shibu koi district marida association Himanta Biswa Sarmana Luchingliba Assam Lengakna Manipuri Lolbo Assam ge District Marida Government Sakhanglaba Official Language oina chatnamba hawhalagani haina lauthokiba wafambo Chief Minister N Biren Singna thagatba phongdokhi ngasige pawgi mifam aduda N Biren Singna hai Manipur miyam ge mahut sinduna Assam Lengakna lokhalakliba khongthang asibu taramna okli hawjik jathariba Assam Legislative Assembly mifam asida hairiba wafam asi House the table tawraga pass tawragani masigida mak Assam ge Chief Minister Himanta Biswa Sarma bo hainingai letana thagatba phongdokhi Assam ki assembly da sumaina koi Manipuri language se shibu koi district marida associate state language oina chana nabagi da mutla adugumba honorable Chief Minister of Assam Hemant Biswa Sarma sina bilda puthok bidala kudri puthok kana mari basa mano pula khota amadi sana halani na magana thoki ba tweet to kuno to be Manipur miyam ma gi ni ai ma bo anana thagachari loina Assam gi government le biri ba member kudi sugumba yang kuina sanga Assam le ba Manipur singa tanan la ba dimana ma akung han bi no bay some assembly gi member kuna ma ya marwena Nonin district ki tongan ba mafam da chingning khaibagi thodokta lambi gi nakal animakta gari chatpa yadaduna panduna laire haukiba nimit kharani asida nongleptana chuba maramna district asige tongan ba mafam da leibak amade lainang ningkhaibagi thodok thokle ngasi ayuksu national highway number 38 Imphal Jiribam lambi gi khumji longachum amade rangkhong village gi marakta lainang ningkhairakpagi thodokta pochai puba gari kaya chathok chasinda apanba oiri lambi gi
nakal animakta masing yamlaba gari sing panduna lairi. Road construction company na excavator sing sizinaduna lambi sing topagi thabak kana sathari None district ta cheliba turel ge imai mipai ningai oiba changdagi wangna cheli. Nakalamaram the state asida thokliba ising isaw asina hanjin miyamda awaba piriba asida amukka hena hainingai leitana awa chaitheng piribase maru oina laumi sidmi ngami singdana hena chauna mangtakhanbana sinpham asida thabak sunomduna leiribasing hingbangam loidabage pibamda leire lengakna athubada mityeng sangbinaba tungkoiba thoksil thorang sing paikhatpinaba laumi sinmi ngami singna appeal tawrakle Kaksing district ke sugunu kendra ki manung dalaiba Kaksing khunau ge tongan ba lokol sing mahau lokol tangkhul khong lokol purum lokol dolai thabi lokol huido pokpe lokol kangjaibong lokol warok lokol moirangkhom asina singba lau singu amade ngayok farm tawjari ba sing handaki ichaw asina ahumlak subo ina lau pari lising ama hena mangtak hanbata natana ngayok farm kaya Pathok Haina, Kaksing Kunodagi, Lomi, Mayalambam Samungobana, Fondorakle. Mahang Hai, Hoziksu, Leptana Makatana, Nong Surak Labadi, Kaksing Kunog the Ladyba, Ngayok Farm, Jamanga Hena, Ladyba Asi, Jali Kaduna, Honariba Asinasu, Kanaba Fangloy, Ngayok Farm Karasu, Isau Asina, Pathoki Basu, Yau Krabani, Kaksing Kunog the Ising Zauribasi, Bumlen, Patagi, Tarakpa, Ising Yauna, Manipurelgi Imaika Hena, Wankalakpana, Isau Asimayok Nabani, Sugunu Kendrage Emile Made, Lengaki, Marilena Besina, Laumi Amade, Ngami Singna, Tengnari. Awaba khudong sadaba kaya mayok nariba asi athuba matamda mityeng sangbiduna pangbaya ba mateng bibina ba wafamsu makhata na phongdorakle Songi sina sawring is asomgi na taktra agadi akhoi leiriba sibisiti tum taw kitabani ngasu loin tawrani ngayok pham tawjesi mafam yame sida koli bla kon sida leiribise ngayok pham sanga di Hilam Gadran Kale, Aduna Huyi Luina Hapa Kalaga, Ising Mon Kangdo in Hapa Kalaga Seminary, Adu Apa Karusi Yagra, Satkiva. Huyi City Electric di Karabotic and Mangam Gadran Kale. Aduna Jury Pali Sarkar, BJP Sarkar is the only notice in Diwana. National Highway number contracted in Faljiri Bam, Lambi de Kaukiba economic blockade ki Kongzang Handokre, Irang Turel, Matak Sariba, 4-lane RCC, Tongna Sokhalaba, Mafum Singi, Imung Manungi, Mui Singi Pangpam Tokpa, compensation Bitopiba, Soklabalambi Sing, Ningtina, Simzin Bio, Habigi Demanda, Tabam Kulgi Kunjasingna, August Kulumdagi, Ahinong Yadegi, National Highway 37 in Faljiri Bam Lambi Asi, Matam Kaktana economic blockade Chataragani Haina, Laktoki Bado, Nonegi Deputy Commissioner Sarat Chandra Arojo, Tabam Village Authority Luchingba Singh Amadi, National Highways and Infrastructure Development Corporation Limited, NHIDCL ge official Singha, Punna Paminaduna, Warisa Naraba Matungda, Yanaba Purak Padege, Kongjang Handokre. All Manipur Road Transport Drivers and Motor Workers Union ge meeting Makada Senapati District Drivers Welfare Union Surface Transport Hills Area Drivers Welfare Union ga kusum naduna National Highway number 2 Imphal Dimapur lambida panduna lairiba truck drivers singda sana thakna naba polam kaya yenthokre drivers singda polam sing adu yenthokpada Senapati District Drivers Welfare Union ge Secretary Lolo Amadi Surface Transport Hill Area Drivers Welfare Union ge Vice President Athiko Ranbirna Lusingduna loaded truck Sani Humbudra Mangage driver singda Jana Thaknaba Polam Sing Adu Yantoki Nagaland ge Lalmati Manake Zubzada Chungning Kaibedeki Nimitarani Hena driver sing National Highway number 2 Lambi Paringda Awaba Khangduna Laklibani Manipur government nasu Nagaland government ta driver sing na thengnariba Awaba sing Sikhangan biduna highway ge Lambi Yadriba Mafam sing Semjin binaba appeal tobinaba Union ge Maikaidagi Manipur ge lengak ta Rakli, Loinana, Kudong Sadraba Amadi, Sana Taknabagi Awaba, Mayok Nariba, driver Isil announcing na Yunengi office branch, Tadubida, Atubada Pau Pibinaba, Yunen Kangalakle.
Facebook page Manipur local group iramdamgi pot amadi YouTube channel maitai kanglai pakki administrator singi mathakta cyber defamation gi FIR file tokre Imphal West Police ki Superintendent of Police da nupi macha amana cyber defamation case ase thangalakpagi matung ina hariba Facebook page jamadi YouTube channel asina nupi oibigi izat mangba yaba photo kaya thagatpada natana wakhalda nungai handaba kaya thokhalle haiba hariba page amadi YouTube channel asida kumja lising ani kunithoige me taramanga complainant ki photo bo chanchan haina mingthonduna cover photo oina thagatki hariba photo asina Miyamna comment thina piramba thengnarakhi amadi miyoi amadi izat mangba yaba comment sing oiram ki hairi Manipur State Power Distribution Company Limited MSPDCL gi official singna ngarang su tongan ba mafam singda red chathabada mai khazana thiramdaba ID2 area dagi SD consumer ama mai Kaktat kibaga loinana ID1 division area degi miyoi ama ID2 division area degi miyoi mari ID3 division area degi miyoi taramathoi ID4 division area degi miyoi ama Kaksing division area degi miyoi ama Thabal division degi miyoi mari Bisnupur division degi miyoi mari Kangpokpi degi miyoi mari punna miyoi kuntra mai hura lambagi damak phagat kibaga loinana mai gi sel thiram dabagi damakta ST consumer yankhai mai kaktat khar haidi Makadana, Mailana Siznaba Singh, Pagat Pugi Tabak, Zatakigani Haina MSPDCL General Manager, NZ Kiran Kumana Thadorakpa, Zerul Amanakangalak Lay. Manipur Police na Aina Tinkrabala Lolob KCP, Nongjan Kumbagi active member Ama Farehari, Paraba, Mui Adugi Maming, Wangkem Sunil Singh, LS Tomba, Zahinifu, Paraba Mui Asi, Kaksing area degi, Senkai Tum Kaida, Zenaba Mui ni Hari. Wangkem Sunil Singh dagi mobile handset amasu fagat ki. Lebak semgadoriba tungi yumbirel oirakadoriba mahiroi singbo mayol zumbigadoriba oza singbo mathau. Hapa Tangai Fadre Haina Institute of Rural Education IRE College of Business Education Wangzingi Principal Dr. Rajiv Kumar Narengbam na Fongdo Kray Wafamasingasi Wangzing Daleba IRE Group of Institutions ke Office Pangthok Papawgimi from Amada Mahakna Fongdo Kibani Mahakna Hai Mahiroi Singbo Mayor Sumgani Haiba Wakalolda B.Ed ke training lawyer Singbo Pungning Taugatpa Yamna Mathautai Maram Asina College Asigi 11 batch Haibadi Lising Ani Kunmathoi Dege Kulumdogi batch ta B.Ed lawyer Ozagi train lawyer Singbo convocation Pangthoktuna Ikai Kumnaba Amadi Pungning Taugatpaga Loinana Sakhang Se Singh Yanthopagi Thauram Pangthoklagani convocation gi Thauram Asi Lakleba September Kuntrada College Asigi Auditorium da Pangthokani Thauram Asida Manipur University ki Dean of School Education Oiribe ERC NCTE Bhubaneswar ke Executive Members Oiribe Professor Premlata Maisnam Waikomani Girls College Thobal ke Principal Professor H Mavaranjan Amade YK College Wangjing ki Principal Dr. S Giri Singh Su Saruk Yagani Haiki convocation gi thorom asi ingumza lising ani kunmathoi dige kulumdoi phawba batch asidagi ahanbo ina hudokpani mamangi batch ta loisin kraba convocation gi kudong chaba phangdraba singi damakta su pangthoknana ba tanja lawgani haina mahakna makata na phongdokhi ekoina B.Ed college ni hairaga su masi professional gi lepak semdori ba sadra semdori ba ngang sing bu mai on da koigi mai on chum digadori waza sing se mathona ama hapagi tanja duni aduna koina sahi ani gi course successfully completed ore habigi koina sumre gi normal gi college ki provisional certificate pi bujana ta mokoi bu miyam mang koina sakhang bi bagi tanja duni koina convocation chi kutham da lawza bani ha ba miyam Ningthakong mayai lekai watnaba nainda laikhidraba malem nganba masnam laikhidraba masnam sanamacha made apokpa masnam ongbi momon anike macha manga pokpagi manungda macha piba amakhak yaujaba malem nganbani hokhibe me ahumda chura chanpurda koki khulai paiba singna maitei taba mafam singda yummai thaba miot minai torokpadagi makhatana manipurgi chingin nakna taba maitei khul singda akanba miot minai makhatana chatharakpagi Haukiba Jun Tarukta Yumdagi Tokibadagi Hanzilaktre Nasi Pawbada
matamna asum haukibana masa phangnanaba mari lenabasingda machagi khongul libinaba kayarak tanaki adubu sahi ama makhai henjilaklaba phawbada karigumba mata apokpa mamada pakhum pibidri lekhidraba ASI lamdam adongi miyoi ahum malem nganba boni avinasni matam kuisilakpana maitegi chatnabida pangong na mahut silaga mathaudi pangthokre haukiba sahi komonso lakliba tang kuntrada tare haina phongdorakli apokpi mama mestam ongbi momona phongdorakpada ngasi bhabada machagi ne habada hojik pali belenga asina karigombi amata machagi khongul silibide lenga ke oba mateng phawba phangdri haina pendeba phongdorakle lamdam asigi khwaidagi chawba analayang sangama oiriba rems hospital bo lukhak komda singthana ba hotnariba amadi senja thumja tawduna maranai sengau thanaba hotna badalu chungliba Dr. G Sunil Kumar Sharma mahaki loinabi adhikari mayum guru mayum ongbi manjubala amadi khongburoi oiriba chief account officer CAO Sairem Sarat Singh masamasana Chathakiba aranbasing sumthoknanaba UPPK gi maikaidagi kanglai cha amade yengba mityeng yengba loinana khanghan khrabasu ngasi phawba masamasagi maral losinaba amade khanglaroi uraroi matagumna hogdongna masagi amangbabu utwaina khumjinnaba hotnariba adu khudakta lepkadabani All India Medical ge ranking da top 50 phawbagi manung chalamba Rems Hospital na haujikti karigidamak top 100 phawbagi manung da chanmangamdribano haibasige mayak laraba khudamde Rems ge makok thongbasingna puksel sengna amade masamasage mathau masak khangna thabak tawbagi mahutta senja thumjada kuchau thadabagini haibasi lebak miyamna phongna khangnaraba wafamni UPP kana chathakiba tizin humjinbagi thabakta phanglakhiba aranba asuibasing sumthoknaba khanghan khrabaso haujik phawba hanbelaitre director G Sunil Kumar Sharma gi loinabi adhikari mayum guru mayum ongbi manjubalana Rems ta tongan ba post sing hapkani amade thika pigani haina miyoi tarahumdoi degi laukhiba lupal lakh na khujing oiriba sanpham adusu ngasidegi nimit tarani gi manungda masa masada handoki gadabani director G Sunil Kumar Sharma naso masagi maral khangjabaga loinana sumthok sanaba hotnadrabadi lupna khak ngakpiroi haina lona thingkrabala lolup United People's Party of Kanglai Park UPPK Assistant Publicity Secretary Nongdamba Mitaina khujek piduna thadorakpa serol amana khangalakle Arambai Tengol Unit 18 na konba mafam singda school uniform satsin laga group sem laga karigomba khatna chainaba thoklam lagadi mahiroi oisanu oza oisanu maduda thorakpa papatagi daita masamasana pujagadabani haina Arambai Tengol Unit 18 ge control room amade media cell ge maikaidigi thadorakpa serol amana khangalakle Acme Ignite Foundation ge Makada Acme Fertility and Healthcare Center Ningol Club Manipur Women's Federation Humanity Service Foundation amadi City Club Hailok Litan punna kusamnaraga free health checkup camp magaloinana cervical cancer ge matangda awareness program ama Hairok Part 2 Jingdongpop High School la pangthokre camp adugu mari lenana Acme Fertility and Healthcare Center MD Dr. James Elangbam na haikibada ngasigi pangthokliba free cervical cancer screening camp amadi awareness oina tawbani Camp asida mapung oina nganna cervical cancer khangdokpa screening kamaina tawgani vaccine kapthok hobagi mathau taba kanaba amadi laina asidage ngakthoknaba loinana ngalingaida khangdoklaga laina asi lairamba thoklaga su yamna nganna treatment tahongnabagi pandamda camp asi pangthokpani camp asida cervical cancer screening PAP OPD consultation, obstetric and gynecology, ultrasound screening, cervical cancer awareness amadi dental checkup na singbagi khudong chaba phanganuna layeng balak pa punna miyoi chahumlomda khudong chaba phangan bagaloinana hidak langthak singsu layeng balak pasingda lemna phangan ki Saiki pap smear na apoi hosik nasik tawjari se sigi se koi report se loina pirakaduni ko sinto da koi pirakaduni Reisda khara chingnaba kangu oragadi akoina maming matha tungana tharaga akoi gidala aga hojiki authorize tawsira ngangthau sai machin gi do akoina lethal laga keno tawsira adugi pot akoina amu hairakani ko madugi pot su yari makai akoina subsidize na traga free da dum tawna bona jage
ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯉꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯦꯔꯤꯐ꯭ꯔꯤꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯃꯅꯝ ꯅꯝꯊꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯅꯣꯡ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ ꯂꯟ-ꯊꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯌꯨꯝꯗ ꯂꯩꯕ ꯁꯥ-ꯁꯟ ꯀꯌꯥ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯥꯎꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 24 ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ 2 ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯦ ꯑꯃꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯤꯑꯣꯏ 2 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯐꯨꯗ ꯃꯤꯅꯤꯁꯇꯔ ꯁꯨꯁꯥꯟꯇ ꯆꯧꯙꯔꯤꯅ ꯉꯔꯥꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯃꯇꯤ ꯑꯃꯗꯤ ꯈꯥ ꯊꯪꯕ ꯇ꯭ꯔꯤꯄꯨꯔꯥꯗ NDRFꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯃꯤꯑꯣꯏ ꯂꯥꯈ 1,52 ꯍꯦꯟꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞ 964ꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ मेघालय की मिनिस्टर कर्नाट के संगमा स्क्रब टाइफस पॉजिटिव होइबगा लोइनना टाइफॉइड नादुना अना लायंग संगदा अकन बजक्सिल थौरांगा लोइनना लायंग जथरी कर्नाट के संगमाबु सिलोंग सिविल हॉस्पिटल दा ngarang अगस्त कुलुमदोइदा हॉस्पिटलाइज तौखिबनी हक्सांग काइहेना सागतपा अमदे मसाकन ngamlaktabadagi इ टेस्ट तौबदा स्क्रब टाइफस अमदे टाइफॉइड नारे हाइबा खंगलखिबनी सिविल हॉस्पिटल असिदा सीनियर स्पेशलिस्ट सिंगना हिदाक लांथक निंगथीना थादुना कुपना यंगसिली पनबा याबदे ngarangdagi hokhiba autumn season dasu yawba phangkhidre Deputy Chief Minister Preston Tina Sesunda Chief Minister Sangmagi mahut sinduna saruk yakhi Loisilakpada maruibe pau amuk नोंग हेक हांगबगा मणिपुर की लंबी सिंह पाक्सना सेम हौरगने हाइना चीफ मिनिस्टर एन बीरेन सिंहना थाजबे पिख्रे नोने डिस्ट्रिक्ट के तोंगान तोंगान मफम नंगसी चिंगनिंग खाइरकपदगी हाईवे असिद लंबी फाउनद्री लंबी सेंगतोकपगी थबक कन्ना पाइखले अमदे मेघालय चीफ मिनिस्टर कर्नाट की संगमा स्क्रब टाइफस पॉजिटिव ओइरकपदगी हौजिक लायंग संगदा कन्ना सक्सेल थौरांगा लोइनना लायंग जथरी हौजिक ओइनदि आइस्कॉम न्यूज़ की मणिपुरी पाउ मतंग असदा लोइसिनजरी मियंग ताबिरिबा पुमनमकपो अमुक हना खुरुमजरी।